ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡ ꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯩ ꯇꯣꯡꯕ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕ ꯆꯩꯅꯥꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯁꯣꯛꯂꯤꯕ ꯈꯨꯗꯣꯝꯕꯤ ꯑꯗꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯥꯛꯇꯨꯅ ꯍꯣꯠꯅꯔꯤ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯂꯛꯄ ꯃꯇꯝꯗ ꯃꯩ ꯍꯧꯅ ꯅꯥꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯆꯩꯔꯥꯏ ꯈꯣꯟꯕꯗꯨ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯃꯥꯏꯊꯤꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯦꯝꯕꯗꯤ ꯈꯛ ꯂꯩꯔꯛꯂꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯆꯦꯠ ꯌꯧꯅ ꯇꯥꯊꯤꯔꯤꯕꯁꯤꯕꯣ? ꯑꯩ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯃꯨꯛꯇꯪ ꯏꯕꯥꯅꯤ ꯆꯝꯊꯣꯛꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯆꯌꯦꯠꯅꯕ ꯋꯥꯔꯤ ꯑꯃꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯌꯦꯡꯊꯤꯅꯍꯜꯂꯦ꯫ ꯃꯥꯅꯗꯤ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯗꯨ ꯑꯩꯅ ꯍꯥꯠꯂꯦ ꯈꯜꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯆꯤꯡꯈꯩ ꯉꯥꯛꯄꯁꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯂꯦꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯥꯡ ꯇꯥꯛꯂꯕ ꯌꯨꯝ ꯀꯩ ꯑꯗꯣ ꯁꯦꯝꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯃꯇꯦꯡ ꯄꯥꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ, ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ꯫ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯜ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯂꯥꯜ ꯑꯃ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯨꯟꯕꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯊꯕꯛ ꯂꯧꯈꯠꯂꯛꯀꯅꯤ ꯑꯃꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ꯫ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯄ ꯌꯥꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯃꯅ, ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯑꯣꯠꯂꯦ, ꯑꯗꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯪ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ, ꯂꯥꯟꯗꯦ ꯍꯥꯏꯕ ꯈꯪꯅꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯩꯔꯥꯏ ꯈꯨꯟꯕꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯣꯠꯂꯔꯤ꯫ ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯑꯃꯨꯛ ꯑꯣꯠ ꯃꯥꯅ ꯑꯃꯨꯛ ꯑꯣꯠ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯨꯕ ꯑꯩꯈꯣꯏꯁꯤꯗꯤ ꯍꯥꯎꯋꯣꯂꯦꯅꯦ ꯍꯥ? ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ, ꯈꯨꯔꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯖꯩ, ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯗ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯥ ꯉꯥꯎꯔꯒ ꯆꯠꯈꯤꯕꯁꯨ ꯌꯥꯏ, ꯁꯤꯈꯤꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯋꯥꯔꯥꯕꯤꯔꯤ ꯆꯤꯟꯅꯕꯤꯔꯛꯀꯅꯨ, ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯊꯝꯕꯤꯔꯛꯀꯅꯨ꯫ ꯏꯕꯨꯡꯉꯣ, ꯐꯠꯇꯕ ꯃꯤ ꯃꯥꯡꯍꯟꯕꯗ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯁꯥꯎꯒꯗꯧꯔꯤꯕꯅꯣ? ꯐꯔꯦ, ꯅꯪꯅ ꯉꯝꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯣ, ꯑꯗꯨꯒ ꯇꯧꯒꯗꯕꯗꯤ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯩꯖꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯀꯩ ꯑꯗꯣ ꯁꯦꯝꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯁꯪꯇꯞ ꯃꯆꯥ ꯑꯃ ꯁꯥꯕ ꯂꯣꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯅꯥꯕ ꯑꯗꯨ ꯆꯤꯛꯄ ꯅꯥꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯤꯔꯛꯄꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯍꯤꯗꯥꯛ ꯈꯔ ꯐꯪꯂꯗꯨꯅ ꯃꯗꯨꯕꯨ ꯁꯨꯒꯥꯏꯗꯨꯅ ꯁꯦꯝꯂꯤ꯫ ꯃꯈꯨꯠ ꯅꯥꯕꯁꯤꯗ ꯉꯁꯤꯗꯤ ꯇꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯨꯠ ꯅꯥꯔꯕꯁꯨ ꯅꯥꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯅꯨꯡ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯛꯂꯤ꯫ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯅꯨꯡ ꯑꯃ ꯇꯛꯂꯤꯕꯅꯤ꯫ ꯃꯈꯥ ꯊꯪꯕ ꯅꯨꯡ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ, ꯂꯣꯛꯅꯨꯡꯗ ꯂꯩꯕ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯛꯂꯤꯕꯗꯨꯗꯤ ꯀꯣꯡꯒ꯭ꯔꯦꯟꯒꯤ ꯃꯑꯣꯡꯗꯧꯅ ꯄꯥꯔꯞ ꯇꯧꯔꯒ ꯄꯥꯛꯄ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯀꯥꯡꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯂꯤꯕꯅꯤ꯫ ꯅꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟ ꯃꯈꯩ ꯂꯣꯏꯅꯃꯛ ꯏꯊꯣꯛꯇꯨꯅ ꯄꯥꯊꯍꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯏꯁꯤꯡ ꯍꯩꯗꯨꯅ ꯇꯛꯂꯛꯄꯅ ꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯨꯂꯞ ꯄꯥꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ, ꯃꯁꯤꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯉꯥꯛꯄ ꯉꯝꯕꯒꯤ ꯋꯥ ꯂꯩꯇꯦ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯉꯥꯛꯂꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯄꯥꯜꯂꯒ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯗꯕ꯫ ꯃꯥ ꯃꯁꯥ ꯁꯤꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯑꯃ ꯁꯤꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯥꯅ ꯂꯦꯞꯆꯔꯁꯅꯨ꯫ ꯃꯁꯤ ꯑꯩꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯁꯣꯏꯗꯅꯃꯛꯀꯤ ꯑꯍꯤꯡꯗ ꯊꯥꯔꯒꯗꯕꯅꯤ꯫ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯃꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯏ꯫
manakta kanagumba ama leiraduna wari sarabagumni mana tawribasi adumna murum chabeng ngangamlaba matungda itpadu loraduna imungda changakli aduduga matam aduda mahangna ngasai mahangna chingnungdagi phakhiba achauba usek ama manga kakatuna marudagi iyado nungududa haijalli aduna toro matung nungadu hojikti pungang ngangli asumna thauram punamak loirabada lewa mantra kaya sonduna nungado mapanda mu puthorakli matam si mahangna khangli ahing nongyai matam oirakadori haibasi nakal amadana chingkhai ngakpa hayengdi mahaki nupi thambal mariki manakta ngahakta yaurukhige haiduna khalli adubu mahana hojik oiriba masida leikai asi laduna chatlubada mayamna mangonda kari hainarakadoribano khallubada ayung nungthilki matamda chatpadi yararoi aduna numidangi matamda oina chatlagi haiduna lepli tawgadabu nungdang sidi mahaki khwaidagi hena chinba matam haibadu oiri maramdi chairai khonbaga maga sa hojik yamna kana lan tonaribani asomna singkhai ngakpadu tawpham khangdana leiringai magi masada kariguma sahum ma phanglakle matam maduda amaiba singkhai ngakpa mapalda paraprap tholaktuna hai taribara kwak kari paw leibano ingonda tamu adomna hairakpada kwak aduna amaiba charai khunbana tahuriba singado loinamak tamle madu punamak khangbada chingkhai ngakpana oh mahangna adugumlaba khulai ama sakhraba magi sidi taseng aibu hektamak manghallagi sinini kariguma madu aina ngakthok luragana leikai hada leiba mi ama sodana maki sigadoribani adumna sirabadi aingonda mayama thajariba si thajakhigadra aduga karigumba aina sikhiba tholagana amaiba chairai khunbana maning tamna khullasibu palhaugadoribani maduri amaiba chingkhai ngakpana koithok haloridor pare mangjarasanu leikai gi miyoyama adomna wakhal khalaba matung chingkhai ngakpa mapalda mahaki su sem saduna leiba hokri masigi matung ahing nongyai gi matung pung ama muktarakpa aduhaida charai khonbana mahana semkhiba khulai nungna semba do lewa mantra kaya sonduna masa do tarelak amutang hut yamna thuna leiraklaga tare chuba masingda nungado lakro langthorakli adumna nungado langthorokpada nungado uru ungduna yamna yangna pairakli asumna pairakli badu amaiba singkhai ngakpuna su khangli magi maikai tamna khulai ama lakle haibase madu khanglakpada chingkhai ngakpana arubu khulai ase aigi nak jarokadore haiduna lewa mantra kaya sonduna mahaki masa adubu karino khangdaba maiki mawung manba jagor amana question kri atuga jagor adudagi bon kamkhallaktuna masabu pungku kupsankhi asomna kongol amagi manungda leiraba abagumna singkhai ngakpa mahana semliba mairiki oiba kongolgi mawongda koisilliba bon manung aduda leikrabada lakliba khulai aduna mahakpu karisu sokanba ngamdri sairai khunbana tharakliba kongrengi mawong manba khulai ado ngsangnga maital amaguna pairaklibani aduga singkhai ngakpana leiriba jaga aduda thomjallakpada karisu changdabadagi thaktokhiduna haibadi chingkhai ngakpana semliba bon aduda palammaga amu handokhiduna makoigi yumthangnabadagi khara chatlaga leiba yumdagi mapalda tholakpa nupa amada pankhri adumna nupa aduda hek pankhibaga nupa adugi lurellado thabat kaktuna leimaida phrang chongduna leiri asumna sikhraba matung yumgi mising chenthok narakduna yenglubadadi nupa ado mangaka masaga tongan taduna siraga leirambadu urubada mayam punamakto kinabuna loiri aduna imungda loinamak chensenakhi karigumada makutta masada mabukta makhwangda palaga sirambu oiragadi mayam chensilaktuna kapkadabani adubu mangakta palaga mangak tatlaga siramba sida hena ki kribani asumna siramlibasi mayamna su khangnarakpadagidi amaiba chingkhai ngakpati yamna saunari mahana leikai asigi misingbu kangani haikhraga haujiksu kanma ngamdi asisu charai khonbaga chap manai charai khonbana aikoibu kanbigani haiduna hanjin aikoida thajaba pikhibani aduga kanbasu adumak ngamkhiri aduga chap manana amaiba chingkhai ngakpasu aikoibu kanbigani hairaga kanbiba ngamdi haiduna mayamdo yamna saunari
ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯁꯨꯛ ꯂꯨꯔꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯊꯥꯔꯛꯄ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯕꯨ ꯁꯣꯛꯍꯟꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯁꯣꯏꯅ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯄꯤꯛꯇꯛ ꯇꯧꯕ ꯂꯣꯡ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯂꯣꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯣꯡ ꯑꯁꯦ ꯌꯥꯝꯅ ꯁꯥꯟꯅ ꯂꯪꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯂꯪꯊꯣꯔꯛꯂꯤꯕ ꯂꯣꯡ ꯑꯗꯣ ꯅꯣꯡꯊꯛꯇ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯂꯣꯡ ꯑꯁꯤꯅ ꯁꯨꯝ ꯄꯥꯏꯔꯛꯄꯗꯨꯅ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯨꯕ ꯃꯩꯈꯨꯒꯤ ꯃꯑꯣꯡꯗ ꯁꯟꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯣꯡ ꯑꯗꯨꯅ ꯆꯩꯔꯥꯏ ꯈꯣꯟꯕꯗ ꯃꯥꯒꯤ ꯃꯊꯛꯇ ꯀꯨꯞꯊꯔꯛꯂꯤ ꯑꯗꯨꯝꯅ ꯀꯨꯞꯊꯔꯛꯄ ꯑꯁꯤꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯃꯗꯨꯕꯨ ꯉꯥꯛꯅꯅꯕ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯊꯥꯔꯛꯂꯤꯕ ꯂꯣꯡ ꯑꯗꯨꯅ ꯆꯩꯔꯥꯏ ꯈꯣꯟꯕꯕꯨ ꯎꯞꯁꯟꯗꯨꯅ ꯂꯩꯃꯥꯏꯗ ꯅꯝꯁꯤꯜꯂꯒ ꯐꯥꯔꯒ ꯊꯝꯂꯤ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯃꯆꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯤ ꯃꯍꯥꯛ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯁꯣꯟꯊꯈ꯭ꯔꯤ ꯑꯁꯨꯝꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯅꯥꯛꯇ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯇꯝꯁꯦ ꯅꯣꯡ ꯈꯔ ꯈꯔ ꯉꯥꯟꯊꯣꯛꯄ ꯍꯧꯔꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯔꯒ ꯀꯔꯤꯗꯃꯛꯇ ꯃꯤꯑꯣꯏ ꯑꯃ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯍꯜꯂꯤꯕꯅꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯅꯥ ꯑꯃꯨꯛ ꯍꯥꯠꯍꯟꯒꯗꯧꯔꯤ ꯁꯤꯒꯗꯕ ꯃꯤꯗꯣ ꯍꯥꯟꯅ ꯂꯧꯊꯣꯛꯄꯤꯔꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯊꯪ ꯃꯊꯪ ꯁꯤꯈ꯭ꯔꯒ ꯑꯃꯥꯏꯕ ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯍꯤꯡꯍꯧꯖꯔꯣ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯉꯥꯏꯕꯤꯈꯣ ꯉꯥꯏꯕꯤꯈꯣ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯌꯥꯝꯅ ꯁꯥꯎꯒꯠꯃꯟꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯅ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯃꯍꯥꯛ ꯎꯞꯂꯒ ꯐꯥꯔꯒ ꯊꯝꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯍꯌꯦꯡ ꯑꯌꯨꯛ ꯑꯁꯤ ꯆꯠꯂꯒ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯋꯥꯔꯛ ꯋꯥꯇꯦꯝꯂꯨꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯀꯩꯗꯧꯕꯒꯤ ꯋꯥꯔꯛ ꯋꯥꯇꯦꯝꯒꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯁꯨ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯀꯗꯕꯅꯤ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯈꯨꯜꯂꯁꯨ ꯇꯧꯔꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯃꯊꯪ ꯃꯊꯪ ꯃꯌꯥꯝꯗꯣ ꯁꯥꯎꯅꯔꯛꯂꯕꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯑꯗꯣ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅꯃꯛ ꯂꯥꯛꯂꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯧꯖꯤꯛ ꯑꯩꯈꯣই ꯃꯌꯥꯝ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯥꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯍꯥꯏꯔꯨꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯐꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯔꯤꯕ ꯖꯒꯥꯗꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯠꯇ ꯈꯪꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯧꯖꯤꯛ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯖꯒꯥꯗꯣ ꯁ꯭ꯋꯥꯏꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯆꯩꯅ ꯍꯣꯠꯇꯨꯅ ꯌꯦꯛꯇꯨꯅ ꯇꯥꯛꯂꯤ ꯃꯗꯨ ꯈꯪꯂꯕꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯅꯤꯄꯥ ꯃꯌꯥꯝ ꯑꯃ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯅꯥꯛ ꯌꯧꯅꯅꯕ ꯆꯠꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯥꯅ ꯂꯣꯠꯂꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏꯔꯣꯝ ꯌꯧꯁꯤꯜꯂꯛꯂꯤ ꯆꯩꯔꯥꯏ ꯈꯣꯟꯕꯁꯨ ꯈꯪꯂꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯤꯁꯤꯡ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯣꯡꯅ ꯎꯞꯁꯟꯗꯨꯅ ꯂꯩꯈꯤꯕꯅ ꯆꯦꯟꯕꯁꯨ ꯅꯪꯗ꯭ꯔꯤ ꯀꯔꯤꯃꯇ ꯌꯥꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯒ ꯂꯧꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯁꯨ ꯉꯝꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯈꯨꯟꯖꯥ ꯃꯌꯥꯝꯒ ꯆꯪꯁꯤꯜꯂꯛꯄꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯂꯩꯃꯥꯏꯗ ꯈꯨꯗꯨ ꯀꯨꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯅꯥꯀꯜ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯩꯗꯧꯔꯒꯦ ꯀꯀꯥꯏꯗꯅ ꯍꯥꯏꯗꯨꯅ ꯄꯪꯐꯨꯗ ꯐꯨꯔꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯉꯥꯏꯕꯤꯈꯣ ꯃꯌꯥꯝ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯃꯍꯥꯛꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯃꯍꯥꯛ ꯑꯁꯤ ꯍꯥꯠꯇꯕꯤꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯇꯥꯟꯅꯕꯤꯁꯤ ꯑꯗꯨꯒ ꯑꯩꯒ ꯃꯥꯒ ꯁꯥꯎꯅꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯁꯨ ꯂꯩꯔꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤꯅꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯃꯥꯡ ꯊꯪꯕꯁꯤꯡ
ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯁꯤꯡ ꯑꯗꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ "ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯃꯍꯥꯛꯁꯦ ꯈꯨꯜ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯅ ꯂꯥꯜꯂꯝꯕꯁꯨ ꯉꯥꯛꯄꯤꯔꯁꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯆꯩꯔꯥꯏ ꯈꯣꯟꯕ, ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯊꯤꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯪꯗꯤ ꯍꯥꯏꯔꯛꯈꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ "ꯅꯪꯅ ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯄ, ꯃꯗꯨꯒꯤ ꯂꯃꯟ ꯑꯩꯅ ꯁꯤꯡꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ "ꯑꯣ, ꯅꯪꯒꯤꯁꯤ ꯁꯤꯔꯝꯗꯥꯏ ꯑꯁꯤꯗ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯟꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯅꯪꯅ ꯅꯪꯒꯤ ꯅꯁꯨꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯂꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯄ꯭ꯔꯃꯥꯟ ꯂꯩꯗꯨꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯗꯤ ꯅꯪꯒꯤ ꯅꯁꯨꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤꯁꯨ ꯏꯁꯨꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯕꯗꯅꯥꯝ ꯑꯃ ꯄꯤꯔꯤꯕꯗꯨꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝ ꯇꯥꯅꯅꯕ ꯂꯤꯔꯛꯏ꯫ ꯃꯇꯝꯗꯣ ꯅꯣꯡꯖꯨ ꯄꯟꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯃꯗꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕ ꯃꯍꯩꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯅꯔꯕ, ꯍꯥꯏꯕꯗꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯍꯦꯛ ꯍꯦꯛ ꯆꯠꯃꯤꯟꯅꯕ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯈꯔ ꯂꯥꯏꯕꯗ ꯑꯣꯏꯔꯒꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯅꯕ ꯀꯌా ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯁꯨꯅꯨꯄꯤ ꯄꯨꯡꯀꯛ ꯆꯥꯎꯕꯤ ꯑꯃ ꯂꯩ꯫ ꯃꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯩꯔꯥꯏ ꯈꯣꯟꯕꯒ ꯂꯥꯛꯅ ꯐꯅ ꯁꯥꯟꯅꯗꯨꯅ ꯃꯁꯨ ꯃꯄꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯅꯤ꯫ ꯃꯗꯣ ꯃꯆꯥ ꯄꯤꯕ ꯄꯣꯛꯆꯗꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯌꯥꯝꯅ ꯀꯂꯛꯆꯈꯤ꯫ ꯃꯁꯨ ꯃꯄꯨꯅ ꯁꯥꯟꯅꯕꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤꯁꯨ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯄꯤꯕ ꯂꯩꯖꯔꯝꯂꯕꯗꯤ ꯃꯍꯥꯛꯀꯤꯁꯨ ꯃꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ, ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯁꯨꯅꯨꯄꯤꯗ ꯌꯦꯡꯂꯤꯕ ꯀꯜꯂꯛꯄꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅꯁꯨ ꯈꯪꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯆꯩꯔꯥꯏ ꯈꯣꯟꯕ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯍꯜꯂꯛꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯅ ꯂꯥꯎꯅꯔꯒ ꯂꯩꯔꯝꯈꯤ꯫ ꯆꯤꯡꯅꯕ ꯑꯃꯒ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯣ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯅ ꯐꯤꯅ ꯀꯨꯞꯇ꯭ꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯆꯩꯔꯥꯏ ꯈꯣꯟꯕ ꯃꯩ ꯍꯧꯅ ꯁꯥꯎꯈꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ "ꯑꯩꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ, ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯆꯪꯂꯒ ꯍꯤꯞꯈꯤꯕꯅꯤ, ꯅꯣꯡꯅꯒ ꯇꯥꯕꯁꯤꯗ ꯇꯨꯝꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯔꯒ ꯃꯍꯥꯛꯁꯦ ꯐꯃꯨꯡꯗ ꯂꯩꯔꯝꯗꯕꯅꯤ, ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯨꯕꯗ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯒ ꯂꯩꯔꯝꯕꯅꯤ" ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯀꯅꯥꯅ ꯀꯝꯗꯧꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯒꯨꯝꯕꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯁꯨꯅꯨꯄꯤ ꯑꯗꯨꯕꯨ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯀꯧꯊꯣꯛꯂꯒ ꯏꯁꯤꯡꯗ ꯂꯪꯊꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗ ꯆꯩꯔꯥꯏ ꯈꯣꯟꯕ ꯍꯧꯒꯠꯇꯨꯅ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯟꯁꯤꯡꯅꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯆꯤꯡꯈꯩ ꯉꯥꯛꯄꯗ ꯌꯦꯡꯊꯤꯅꯕ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯌꯦꯡꯊꯤꯅꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯉꯝ ꯇꯥꯟꯅꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯆꯩꯔꯥꯏ ꯈꯣꯟꯕꯕꯨ ꯀꯦꯀ꯭ꯔꯨꯗ ꯁꯣꯟꯗꯨꯅ ꯊꯨꯒꯥꯏꯔꯒ ꯉꯥꯎꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯉꯥꯎꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯆꯩꯔꯥꯏ ꯈꯣꯟꯕꯁꯦ ꯐꯔꯛꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯣ ꯀꯔꯥꯏ ꯐꯥꯎꯕ ꯁꯣꯏ ꯑꯃꯗꯤ ꯀꯅꯥꯅ ꯇꯧꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯀꯥꯞꯅꯈꯤ꯫ ꯑꯗꯨꯝꯅ ꯀꯥꯞꯅꯕꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯁꯣꯏꯕꯗꯒꯤ, ꯍꯥꯏꯕꯗꯤ ꯆꯩꯔꯥꯏ ꯈꯣꯟꯕꯗ ꯀꯥꯞꯈꯤꯕ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯗꯣ ꯊꯛꯇꯣꯔꯛꯇꯨꯅ ꯃꯅꯥꯛ ꯅꯛꯄ ꯖꯤꯕ ꯑꯃꯗ ꯄꯥꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯃꯌꯥꯝꯅ "ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯅꯪꯒꯤ ꯅꯁꯨꯅꯨꯄꯤ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯃꯛꯅ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ, ꯅꯪꯅ ꯆꯤꯡꯅꯕꯒꯤ ꯋꯥꯅꯤ, ꯆꯤꯡꯅꯔꯤꯕ ꯄꯣꯠ ꯑꯗꯣ ꯆꯨꯝꯅꯅꯕꯒꯤꯗꯃꯛ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯀꯔꯤ ꯊꯤꯒꯠꯄ ꯂꯩꯈ꯭ꯔꯕꯒꯦ? ꯑꯗꯨꯁꯨ ꯅꯠꯇꯕꯗ ꯅꯍꯥꯛꯅ ꯆꯤꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯅ ꯍꯥꯠꯅꯅꯕ ꯇꯨꯝꯍꯟꯅꯕ ꯍꯣꯠꯅꯕ, ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯗꯤ ꯋꯥꯈꯜ ꯌꯥꯎꯗꯕꯒꯤ ꯊꯕꯛꯅꯤ" ꯍꯥꯏꯗꯨꯅ ꯆꯩꯔꯥꯏ ꯈꯣꯟꯕꯗ ꯆꯩꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯆꯩꯔꯥꯏ ꯈꯣꯟꯕꯗ "ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯤ, ꯑꯩꯁꯨ ꯑꯩꯒꯤ ꯏꯁꯨꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯑꯩꯅ ꯃꯉꯣꯟꯗ
ꯀꯂꯛꯄꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩꯒꯤꯁꯨ ꯏꯁꯨ ꯑꯃ ꯂꯩꯖꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨ ꯀꯂꯛꯆꯕꯒꯤ ꯋꯥꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯗ ꯀꯂꯛꯄꯅꯤ ꯃꯍꯥꯛꯄꯨ ꯁꯤꯁꯅꯨ ꯅꯥꯁꯅꯨ ꯍꯥꯏꯗꯨꯅ ꯀꯂꯛꯄꯒꯤ ꯃꯤꯠꯌꯦꯡ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯂꯩꯖꯔꯝꯂꯕꯗꯤꯀꯣ ꯍꯥꯏꯗꯨꯅ ꯀꯂꯛꯆꯕ ꯑꯗꯨꯒꯨꯝꯕꯗꯨꯅꯤ ꯅꯪꯅ ꯑꯩꯅ ꯏꯁꯨ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯣ ꯅꯍꯥꯛꯅ ꯂꯥꯟꯅ ꯎꯍꯟꯈ꯭ꯔꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯈꯤꯕ ꯂꯩꯇꯦ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯇꯧꯔꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯊꯣꯛꯂꯒ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯃꯤ ꯑꯗꯣ ꯊꯤꯗꯣꯛꯂꯝꯂꯕꯗꯤ ꯅꯍꯥꯟꯅ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯣꯡꯗꯣꯛꯇꯕ ꯃꯅꯨꯡꯗ ꯐꯨꯝꯂꯒ ꯂꯃꯟ ꯈꯨꯝꯕ ꯑꯗꯨꯅ ꯏꯕꯥꯅꯤꯁꯤ ꯀꯌꯥꯗ ꯌꯦꯡꯊꯤꯅꯍꯜꯂꯤꯕ ꯃꯗꯨꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯁꯤꯁꯨ ꯑꯋꯥꯕ ꯅꯪꯍꯜꯂꯦ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯅꯪꯅꯁꯨ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯈꯪꯉꯨ ꯑꯩꯅ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤ ꯑꯗꯣ ꯍꯥꯠꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯄꯒꯤ ꯃꯔꯝꯁꯨ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯉꯥꯡ ꯑꯗꯣ ꯍꯥꯠꯂꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯁꯥꯎꯔꯤꯕꯗꯣ ꯇꯣꯛꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯔꯥꯏ ꯈꯣꯟꯕꯅ ꯀꯩꯗꯧꯕꯒꯤ ꯇꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯏꯁꯨ ꯍꯥꯠꯈꯤꯕ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯅꯪ ꯅꯠꯇ꯭ꯔꯕꯁꯨ ꯃꯤꯑꯣꯏ ꯑꯃꯅꯗꯤ ꯍꯥꯠꯂꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯂꯤꯕꯅꯤ ꯃꯤꯑꯣꯏ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯊꯤꯗꯣꯔꯛꯈꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯔꯝꯕ ꯑꯃ ꯑꯣꯏꯁꯅꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯀꯥꯏ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯅꯪꯂꯤꯕꯁꯤꯡ ꯑꯁꯤ ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯆꯔꯥꯏ ꯈꯣꯟꯕꯗ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯆꯔꯥꯏ ꯈꯣꯟꯕꯅ ꯑꯄꯪꯕ ꯂꯩꯀꯥꯏ ꯅꯈꯣꯏꯗꯤ ꯈꯔ ꯋꯥꯖꯕ ꯇꯥꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯨ ꯁꯥꯎꯗꯨꯅ ꯃꯥꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯤ ꯑꯗꯨꯝꯅ ꯐꯨꯊꯔꯛꯄ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯍꯥꯛꯄꯨ ꯀꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁꯥꯎꯔꯕ ꯃꯤꯌꯥꯝꯅ ꯎꯁꯤꯠꯃꯟꯗꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯣꯠꯄ ꯅꯩꯕꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯆꯌꯦꯠꯅꯕ ꯅꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯅꯪꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯔꯥꯏ ꯈꯣꯟꯕꯗꯣ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯆꯤꯡꯒꯤ ꯆꯤꯡꯆꯦꯞꯂꯣꯝꯗ ꯊꯥꯗꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯌꯥꯝꯅ ꯆꯤꯡꯒꯤ ꯆꯤꯡꯆꯦꯞ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕꯗ ꯑꯃꯥꯏꯕ ꯆꯔꯥꯏ ꯈꯣꯟꯕꯗꯣ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯥꯕꯨ ꯍꯥꯠꯇꯕꯤꯗ ꯋꯥꯈꯜ ꯇꯥꯍꯜꯂꯒ ꯃꯥꯒꯤ ꯁꯣꯏꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯆꯨꯝꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯅꯍꯥꯛꯅꯕꯨꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯅꯪꯒꯤꯁꯨ ꯌꯨꯝ ꯀꯩ ꯃꯩꯅ ꯆꯥꯛꯈ꯭ꯔꯕꯅꯤ ꯂꯨꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯃꯩꯅ ꯆꯥꯛꯈ꯭ꯔꯕꯅꯤ ꯃꯗꯨꯗꯤ ꯇꯥꯜꯂꯒ ꯐꯪꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯇꯝꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥ ꯂꯥꯛꯂꯒ ꯁꯤꯡꯉꯨꯒꯅꯤ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯗꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯂꯃꯟ ꯁꯤꯡꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯒꯤ ꯃꯁꯨ ꯑꯃ ꯂꯩꯈꯤꯗꯕꯒꯤꯗꯃꯛꯇꯗꯤ ꯂꯃꯟ ꯁꯤꯡꯅꯕ ꯊꯕꯛ ꯑꯁꯤ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯄꯗꯤ ꯉꯝꯂꯒ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯄ꯭ꯋꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯕꯁꯨ ꯇꯧꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯉꯥꯛꯄꯤꯔꯁꯤ ꯍꯥꯏꯗꯨꯅ ꯉꯥꯛꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯑꯁꯤꯒꯨꯝꯂꯕ ꯃꯌꯥꯝꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯥꯟꯅꯔꯨꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯜ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯃꯗꯤ ꯆꯔꯥꯏ ꯈꯣꯟꯕ ꯌꯦꯡꯊꯤꯅꯕꯒꯤ ꯂꯥꯜ ꯑꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯗꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯆꯤꯡꯈꯩ ꯉꯥꯛꯄꯁꯨ ꯃꯍꯥꯛꯀꯤ ꯅꯧꯅ ꯌꯨꯝ ꯑꯃ ꯇꯧꯗꯨꯅ ꯁꯥꯔꯕ ꯃꯇꯨꯡꯗ ꯊꯝꯕꯥꯜ ꯃꯔꯤꯛꯄꯨ ꯀꯧꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯆꯔꯥꯏ ꯈꯣꯟꯕ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯨꯟꯇꯣꯛꯂꯝꯕ ꯑꯗꯣ ꯆꯤꯡꯅꯨꯡꯗ ꯎꯆꯦꯛ ꯀꯥꯞꯄ ꯂꯥꯛꯄ ꯆꯤꯡꯃꯤ ꯈꯔ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕꯤꯈꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯧꯗꯨꯅ ꯂꯥꯌꯦꯡꯕꯗꯒꯤ ꯆꯔꯥꯏ ꯈꯣꯟꯕꯗꯣ ꯋꯥꯈꯜ ꯐꯥꯎꯕꯗꯤ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯂꯦꯡꯕ ꯑꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯤ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯔꯥꯏ ꯈꯣꯟꯕꯗꯣ ꯇꯞꯅ ꯐꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯑꯃꯔꯣꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯆꯔꯥꯏ ꯈꯣꯟꯕꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯆꯔꯥꯏ ꯈꯣꯟꯕꯅ ꯑꯃꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄꯒ ꯇꯧꯅꯈꯤꯕ ꯊꯕꯛ ꯀꯥꯞꯅꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯥꯟ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯇꯞꯅ ꯀꯥꯎꯅꯈ꯭ꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗꯤ ꯃꯁꯥꯗꯣ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯃꯨꯁꯤꯟ ꯃꯨꯟꯅ ꯀꯥꯊꯦꯛꯈꯤꯕ ꯑꯃꯗꯤ ꯃꯈꯨꯠꯇ ꯃꯁꯥꯗ ꯁꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯐꯠꯇꯕꯅ ꯑꯗꯨꯃꯛ ꯃꯁꯥꯗꯤ ꯀꯔꯤꯅꯣꯃ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ
ꯅꯥꯀꯜ ꯑꯃꯗꯅ ꯂꯩꯀꯥꯏ ꯈꯨꯜꯁꯤꯡꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒ ꯊꯪꯅꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯩ ꯇꯣꯡꯕ ꯃꯥꯏꯕ ꯑꯃ ꯂꯩ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯩ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯑꯃꯗꯤ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯃꯇꯥꯡꯗꯗꯤ ꯃꯥꯕꯨ ꯈꯪꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯍꯦꯛ ꯍꯦꯛ ꯀꯧꯕ ꯂꯥꯛꯏ ꯃꯥꯒꯤ ꯃꯃꯤꯡ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯁꯦ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯀꯩ ꯇꯣꯡꯕ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯑꯅꯥ ꯂꯥꯏꯌꯦꯡ ꯑꯔꯨꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯀꯩ ꯇꯣꯡꯕ ꯃꯥꯏꯕ ꯀꯧꯔꯨꯁꯣ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯂꯥꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯊꯪꯅꯕ ꯈꯨꯜ ꯑꯃꯒꯤ ꯑꯉꯥꯡ ꯑꯃ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯤꯡꯊꯦꯛꯇꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯆꯤꯡꯊꯦꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯆꯥꯍꯩꯗꯕ ꯄꯣꯠ ꯑꯃ ꯆꯥꯔꯨꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯝ ꯇꯤꯜꯂꯝꯗ ꯆꯠꯂꯨꯕꯒꯤ ꯇꯧꯔꯛꯄ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯑꯣꯏꯅ ꯀꯥꯞꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯑꯉꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯈꯔ ꯊꯥꯔꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯗ ꯄꯥꯜꯂꯤꯕꯅꯤ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯀꯥꯞꯂꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯁꯠꯇꯣꯛꯄꯤꯔꯝꯂꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯅ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯆꯥꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯒꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯞꯊꯧ ꯏꯕꯨꯡꯉꯣ ꯇꯞꯊꯧ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯒꯗꯕꯅꯤ ꯅꯈꯣꯏꯅ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯅꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯃꯔꯝꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯁꯥꯎꯅꯕꯗꯒꯤ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ ꯐꯔꯦ ꯑꯉꯥꯡꯁꯤꯁꯦ ꯑꯩꯅꯗꯤ ꯃꯥꯒꯤ ꯄꯣꯠꯁꯦꯝ ꯑꯗꯨꯕꯨꯗꯤ ꯁꯠꯇꯣꯛꯄꯤꯔꯝꯂꯒꯦ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯞꯅ ꯐꯥꯊꯕꯤꯔꯤ ꯑꯗꯨꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯤꯔꯝ ꯄꯨꯝꯅꯃꯛꯁꯨ ꯍꯥꯏꯈ꯭ꯔꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯥꯖꯤꯟꯗ ꯀꯟꯅ ꯅꯝꯂꯤ ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯥꯖꯤꯟꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯅꯝꯂꯨꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯥꯞ ꯄꯥꯏꯁꯤꯜꯂꯛꯏ ꯁꯣꯛꯂꯛꯀꯅꯨ ꯊꯦꯡꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯦ ꯅꯪꯕꯨ ꯂꯥꯌꯦꯡꯂꯤꯕꯁꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅꯤ ꯅꯍꯥꯛ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕꯒꯦ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯌꯥꯕꯅ ꯐꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯊꯥꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯟꯈꯤꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟ ꯑꯗꯨꯗ ꯀꯤꯠ ꯀꯤꯠ ꯅꯝꯊꯔꯛꯄꯗ ꯑꯉꯥꯡ ꯑꯗꯣ ꯃꯌꯥ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯌꯥꯗ ꯅꯅꯨꯡ ꯀꯜꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯕ ꯆꯠꯇ꯭ꯔꯤꯕꯅꯣ ꯐꯩ ꯆꯠꯇ꯭ꯔꯕꯗꯤ ꯆꯠꯇꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯑꯉꯥꯡ ꯑꯗꯣ ꯊꯣꯛ ꯎꯕ꯭ꯔꯥꯡ ꯎꯞꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯁꯜꯂꯒ ꯃꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯗꯨꯗ ꯒꯤꯗ꯭ꯔꯤ ꯇꯛꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯇꯛꯈꯠꯂꯛꯄꯗ ꯁꯣꯝꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯎꯕꯗ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯅꯤ ꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯔꯤꯕꯁꯤꯕꯨ ꯃꯈꯣꯜꯁꯤꯁꯨ ꯑꯅꯤ ꯊꯣꯛꯄꯒꯨꯝꯕ ꯇꯧꯔꯛꯂꯤꯅꯤ ꯑꯗꯨꯝꯅ ꯃꯌꯥꯝꯗꯣ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯉꯥꯡ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯄꯥꯈꯠꯅꯔꯤ ꯑꯉꯥꯡ ꯑꯁꯦ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯁꯤꯈ꯭ꯔꯤꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤꯅꯦ ꯃꯍꯥꯛꯉꯣꯟꯗ ꯂꯩꯔꯝꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯥꯕꯨ ꯊꯥꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯏꯍꯟ ꯇꯧꯈ꯭ꯔꯕꯅꯤ ꯃꯥꯁꯨ ꯍꯣꯔꯦꯟꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯐꯝꯗ ꯇꯥꯔꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯂꯥꯡꯅꯕ ꯈꯖꯤꯛꯇꯪ ꯃꯁꯥꯁꯦ ꯀꯟꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯟꯕ ꯏꯁꯤꯡ ꯑꯃ ꯄꯤꯔꯝꯒꯦ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯔꯛꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯅꯥꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯠꯈꯤꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯐꯕ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯁꯣꯜꯂꯝꯒꯗꯧꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤꯗ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕꯗ ꯄꯤꯊꯛꯄ ꯂꯦꯞꯄ ꯌꯥꯔꯣꯏꯀꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯔꯤ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ
ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯃꯍꯥꯛꯀꯤ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯄꯣꯠꯁꯦꯝ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯄꯣꯠꯁꯛ ꯑꯗꯣ ꯃꯄꯨꯗ ꯁꯤꯟꯅꯈ꯭ꯔꯦ, ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯍꯟꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯃꯔꯥꯏ ꯊꯦꯡꯅꯖꯔꯅꯤ, ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯖꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯗꯣ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫